Thaona Gari Sokhalle Haiduna Motorised Kayana Delhi da Khongjang Changshinkhre Laingang na itanon chada kun yanlaba thau yona ba hawan kraba matung social media da platform singda amasung laira khurakta miyoi kayana thau makhal asina gari da Sokhalle amasung gari gi mal santhahali haina nungdang ba phongdola khrabasu matung miyam gi nungdang ba asi yaning da bagi kholau Walaktuna ngasi New Delhi gi Jantra Mantra da laibak asigi motorist amasung gari sizinari ba micham kayana National Internal Program hatu na chatna hankiba yaning de haina Khongjang Changshinkhre motorist sing Changshinkhre Khongjang asini Indian E-20 thaugi mayokta Changsin ba ahan ba Khongjang oikre Khongjang da saruk yakiba motorist sing na phongdo kibada E-20 thau sizinabada haubadagi mamangda aikoigi gari na liter amagi thauna Chatpangam lamba lambi masang adu chada kunithoi rom hantarakle maram aduga gari thoriba singna E-20 thau sizinaba pamde haiki khongjangoi amana amuk haukiba tha taret romsi E-20 thau sizinaduna laki adubu mamang thada aigi gari gi mapangan khanghaudana khanghan hantaraki amasung engine gi warning light ngalaki masina maram oiraga mechanic ta puduna gari sing fuel System pumba sendokpa amasung part kya sendokpagi mathau taki haina phongdoki chairak sida ngarang India ge oil marketing company singda butal da E-20 thau yon ge hairubada butal lenga na yarakte haiba report kya phongnarakraba matungda report sing ase yumfam yaudabani amasung butal da India ge oil marketing company singna E-20 thau yon ge haikiba laite haina petroleum and national gas ministry of sengdorakre Adobo Ministry gi wafam asi miyam nadi thazabagi mami tadri